अहानबदा मरुओइबा पाउ पिजरी मास कोविड वैक्सीनेशन प्रोग्राम अमगा लोइनना MAMITv गी अहानबा मपोक कुमोन थौरम हयेंग पांगथोकलकनी मणिपुर की टूरिस्ट मैप ता हाइबोक सिंगसांग यावहनबा लौखतलिबा थबक थौरम सिंगदा अयेत अल्पन पिबिगनु हाइना MLA कराम श्यामना अपील तौरकली लौमी सिंगदा येनथोकनबा यूरिया मरंग काइना लई हाइना एग्रीकल्चर मिनिस्टर ओइनाम लुखोइना ngasi फोंदोखरे अमसुंग हौखिबा पुंग कुन मरीदा अपुनबा मियोई लिसिंग मरीगा चहुम कुन कोविड टेस्ट तोबदा चाटुक निफुहुमदोई पॉजिटिव ओइरे लैना असना मरम ओइरेगा मियोई निपान लैखिद्रे मियोई चाटुक सुपना अनिना नावा फदुना डिस्चार्ज तौखरे खुरुमजरी MAMITv की मणिपुरी प्राइम टाइम न्यूज मिटिंग ताबिरिबसिंगबो सिल्विया वाहेंगबना ताराम नोक्चरी हौजिक पाउ संद्रोंग पिजरी मणिपुरी आर्ट ऑफ मूविंग इमेज MAMITv साफोंग लपगी अहानबा कुमोन थौरम नोंगमैबुंग पुराना राजवरीदा लेंगा की SOP ngak हयेंग पांगथोकलगनी अहानबा कुमोन थौरम असिगा मरी लेनना डिस्ट्रिक्ट एडमिनिस्ट्रेशन इम्फाल ईस्ट डिस्ट्रिक्ट के CMO ऑफिसर इंचार्ज वैक्सीनेशन टीम इम्फाल ईस्ट साइना इंस्टीट्यूट ऑफ मेडिकल साइंसेस सिम्स पोरोंपाट क्रॉसिंगा MAMITv गा खुसम नरगा कोविड वैक्सीनेशन प्रोग्राम अमसु TV चैनल असिगी ऑफिस ता पांगथोकनी लेंगाक मिपुम खुदिंगमक कोविड वैक्सीन कापथोकनबा संगसिलिबा थौरांग असि पुकनिंग थौगतुना हयेंग पांगथोकदौरिबा वैक्सीनेशन प्रोग्राम असिदा वैक्सीन कापा यारबसिंग अयुक पुंग 13 दा MAMITv की ऑफिस ता लाकलगा वैक्सीन कापथोकपियो हाइना MAMITv की मैनेजिंग डायरेक्टर ओजित कुमार एलांगबमना खंगहले मणिपुर की टूरिस्ट मैप ता हाइबोक चिंगसांग यावहनबा लौखतलिबा थबक थौरम सिंगदा अयेत अपन पिबिगनु हाइना लंगथबल कंस्टिट्युएंसी की MLA कराम श्यामना अपील तौरकले वाफम असे हाइबोक चिंगदा वुड प्रेड थोए हाइना सोशल मीडिया दा वायरल ओयरकपा मफम अमा यंगसिनबा चटपदा MLA कराम श्यामना फोंदोखिबनी यंगसिन खोंसद अदुगा मरी लेनना MLA कराम श्यामना हाई हाइबोक चिंगसांगदा वुड प्रेड थोकले हाइना सोशल मीडिया दा कप्पा लावबगे थागतलिबा वीडियो सिंग अदु सेमजिन साजिनबनी अदुगुंबा थौदोक अमता थोकपा लेते हाइबोक चिंगसांग सेंगत सागतनबा लुपा लाख यांखैगे सेंक्शन लौदुना सेमगतनबा यामना कन्ना होटनरी नारायण कोंजिनगी नहा सिंगनसु उवालिस लिसिंग मंगागी मथक्ता थादुना अचौबा दायता लौरी असिगुबा तंजा असिदा वुड प्रेड थोए हाइना कपलावगी वीडियो सोशल मीडिया दा थादोरलिबा से मियामना थाजबिगनो इंगा इंगेनगी मतम असि महौसाना हाइबोक इमा लैरी हाइबा खंगहनबा अमुक सफोंगलाई हाइना अहल लमन सिंगना हाइना बलै अदुमकपु ओइदपादबा वाफमदा मियामना थाजरबदी अखोय पुन्ना लेखा तादुना मांगमिन्नगनी हौजिक हाइबोक चिंगदा सेमगत सागलिबसिंग असिदसु लाइफम अमता सोक्ते हाइना MLA कराम श्यामना मखाताना फोंदोखी हौजिक से लाई खरमबा मतुंगदा आदगी मयामना भूत हे तमनरे खोनरे न हारिबा जगा दुगी दि इंचार्ज होइना लैबा जोय चंद्र सिदा लैरे तनावजम मागाइगा कामिनरगा सिगी जगा से हाइबोक इमागी लाइरेंबिगी अदि जगा से सेमगतपा हाइपाल लाइपाल थाबा उवा थाबा सिबो कमायना हाइबोक लाइरेंबि इमाना सावदोइनोबा मागी जगा सेमगतपनि अदा मरम सादबा अदि सोशल मीडिया दा अदि लान उहलगा मौसागा लोइनदना सागोनदना लाबा इमागी जगा अखोइना सेमगत सागलिसिंसे मणिपुर की मियाम द लान उहन्ननबो होनबदा अनाउमा मियोय खरना सेमजन साजन वाफुम कया फोंदोक अखोइना उरे सोशल मीडिया दा WhatsApp ता कइदा सिदा अदे कप्पा लावबा खोंबा दगी थोंग उले हाइबोक चिंगी सिगी मथक पुलिस आउटपोस्ट दा कराइदा थोंग लैगेबा अदगी कराइदगी हुजिकी मतंगी कमाइना
ꯍꯩꯕꯣꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯁꯤꯕꯨ ꯚꯨꯠꯅꯦꯅ ꯍꯥꯏꯖꯟ ꯇꯥꯔꯒꯗꯤ ꯃꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯅ ꯊꯥꯖ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯦ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯅꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯒꯅꯤ MLA Karam Siamgi Khongsat Aduda Saruk Yakiba Haibok Ching Police Outpost ki in charge Joy Chandrana Hai Mafam Asida Iswar Lay Haibagi Sahum Delay Adumakpu Outpost Asida Wood Thokpagi Wafam Laite Loinana Personal Singnasu Haktingnana Tengnaba Laitri Hainasu Joy Chandrana Makataki Kharif Lowrokta Lomi Singna season nagadaba fertilizer gi awat palaite lamdam asigi lomi singda yenthoknaba urea marang kaina lei haina agriculture minister oinam lukhoina phongdokre wafam asi district agriculture officer DAO singda urea khusinnabagi thoram amada minister lukhoina phongdokhibani lamfel part leiba man fertilizer godown da pangthokpa thoram aduda minister lukhoina hai Manipur gi lomi khudingmakta achan miran naidana urea fanghanabagi-damak DAO singna lawriba thodang asi thagatningai ni ngasi khutsin nariba urea sing asi matam chana lomi singda yohanaba DAO singna angamba thakta hotnasi kaithelda urea mamal wangna yoliba sing asisu agriculture department ki official singna akanba mityeng changbagi changai fadaba lei chinjakta mipan tangdaba Ngapigani Chinjakta Mipan Tangdana Hingba Haibasida Lomi Singi Thodang Chawi Masida Laingak Nasu Angamba Mating Pangani Haiba Wafam Minister Lukhoina Makhatana Phongdokhi Ngasi pangthokiba thoram aduda agriculture gi commissioner M Joy agriculture gi director KH Lalmani amade department asigi atai makok thongba official kayasu sarugyaki Haukiba pung kun marida Manipur gi miyoi lising mariga chahum kun COVID test obada miyoi chatruka nimfu humdoi nauna COVID-19 positive oibaga loinana state asida laina asena nabagi masing lising humfutara nithoiga chani marifutaru yaukre laina asena maram oiraga miyoi nipan laikidre COVID-19 common control room dagi ngasi numidang wairam pung manga fawada fangba paw amagi matung inna miyoi chatruka subna ani nava faduna discharge tawkre nava farakpagi punba masingna Lising Humfumariga Chamapan Kuntramato Sukre. Active case Lising Taruka Chama Yankaimapan Lady. Laina Asena Maram Oiraga, Lakidabamigi upon Bamasingna Lising Amaga Chama Marifu Taratarukni. Fagalapagi Changna Chada Marifu Mapan Dasmik Nipan Anini. COVID Laina Asidagi Ngak Toknaba Langak na Paikaliba Tosil Asigi Makada, Mioikea Amasunumit Kudingi COVID vaccine Kaptokli. COVID vaccine Kaptokiba Masingna, Ngasi Fau Bada Mioi Lak Taret, Lising Kunmapan ga supna humfumathoini ngasi Birtican International Airport amadi tongan ba highway da lakpa driver amadi handyman chatruka yankhaimari test okay haukiba pung kunmari da D type oxygen cylinder lising aniga chama marifutara mari amadi B type oxygen cylinder chahumga humfumathoi Manipur gi tongan ba ana layeng sangsingda fanghanba ngamkhre haina COVID-19 common control room dagi fangba pau asina makhatari COVID vaccine gi matangda lana sandokpa miyoi singi mathakta ain gi oiba thabak lokhatlagani haina Khurai Assembly constituency gi MLA L Susindrona phongdokre Wafam asingasi Khurai Assembly constituency gi manungda leiba Khurai Hekru makhongda pangthokpa mobile COVID vaccination drive ki thoram amada MLA L Susindrona phongdokhibani mobile COVID vaccination drive aduga mari leinana MLA L Susindrona hai Khurai Assembly constituency asigi manungda leiba miyoi kharana COVID vaccine gi matangda lana sandokliba asi yamna laibak thibani akhang ahei kayana COVID vaccine kapada khudong thiningai leite hairaba fawbada lana sandokpagi thabak chatharlibasing asi maram chadaba amani masigi mahutta mipum khudingmak COVID vaccine kapthoknaba pukning thogat haningi Miyoibagi punsi kanba haibasidagi hena thoiba ama leite haibasi aikhoi pumnamakna khangnaraba wafamni hainasu MLA L Susindrona makhataki lokolaiba thabak thoromsing amasung lokolaiba step singje masi mayam puramona chojo pibio Khurai kendada leirupa ja punamak covid tagi kalongna rabidamta khoina changjang leiba khosana khongdanga seisa mayam puramona mating pangbiyo haina media ai kuthangda aina nasi thamjari mayam puram ku kurumjari
Mahosagi khal ningthizana ngaktuna thamlagadi ngasi aikhoina thengnariba COVID-19 gumba laichat sing asil malemda amuk hanna lakloi haina Kaksing Assembly Constituency gi MLA Mayang Lambam Rameswarna phongdokre. Wafam ase Anganching Eco Park Kaksing amasung Alliance for Development Alternatives Manipur ADAM na sinduna nongmaising khudingi leptana chatharakpa u thasi u hinghansi campaign da MLA M Rameswarna phongdokhibani Dr. Syama Prasad Mukherjee leikhidabaga mari leinana pangthokpa Balidan Divas ke saruk ama oina Anganching Eco Park ta u charakaya amasu thakhi Iramdam Manipur yauna malem asikansi hairagadi lamdam asida leiriba luchingbasing amasung aikhoi khudingmakna Anganching Eco Park Kaksing amasung Alliance for Development Alternatives Manipur ADAM na paikhatliba thabak sing asi matau tamba kanagani haina MLA M Rameswarna phongdokhi Isa isana yamdrabada chahi amada utara dagina kun phawa thaba ngamna bo hona biu tha amam gi u amam thaba ngamagadi aikoi khuding mangna tharakpo matamda lairiba prakriti gi environment gi pot ase khoi na ngatholakpo matamda aikoi prakriti na thaujan biduna hojik laiba COVID-19 gi asigumba pandemic oiba laina si lak oi haina khali Hojik pawgi marathatna atemba break ma lominasi We cordially invite you on the first Foundation Day of Manipuri Art of Moving Image Private Limited on 5th July 2021 at Konumamang near Kusum Oil Pump at 11 in the morning. Safety being a priority, MAMITv will be organizing a COVID-19 mass vaccination program in relation with the Foundation Day celebration. We request your kind presence on this mass vaccination program. Let's get ourselves vaccinated. Let's fight this pandemic together. Your timely presence is highly solicited. Wangjing Tentha Assembly Constituency da laiba kanagumba miyoi amana COVID ki first dose kaplaba matung numit 13 dagi na numit kuntra fawbagi manungda leikhidaba thoklabadi leihoriba imung manungda lupa lakh ama piragani haina Wangjing Tentha Assembly Constituency ge MLA Paunam Brozena phongdokre Assembly Constituency asigi chawkhat thoranga mari leinana semkhiba WhatsApp group amada MLA Paunam Brozen nahai Assembly Constituency asigi manungda leiba COVID positive oiba miyoi singda chana thangnaba potlam sing COVID ki first wave tagi hauraga second wave fawbada leptana tengbangduna lakli Makata na su tengbang pibagi thabak asi chathakigani third wave laglabasu Chief Minister N Biren gi meeting makhada thengnana ba sem sari COVID-19 gi lockdown amadi curfew na awaba nanghalaba constituency asigi voter chalaba miyoi singda lemna cheng kg tara poinu tha fawba pigani Mapuroiba kaina khrabi nupi sing amasung nama soiraba singdasu pension piragani haina so MLA na makhata na phongdokhi COVID vaccine kapthokpa khaktana COVID laina asing ngakthoknabagi amata ngairaba pambaini COVID vaccine gi aranba pauda miyam thazabiganu haina All Manipur Muslim Organization Coordinating Committee amokok ki President SM Jalalna phongdokli Wafam asi hata da leiba amokok ki mayai loisangda pangthokiba paumi singa unaba amada SM Jalalna phongdokhibani paumi singa unaba amada SM Jalalna hai hauzik Manipur lengakna COVID vaccine kapthokna ba paikhatlakliba vaccination gi drive asida mipung khudingmak maru oina pangal furupcha singna saru yapiyo masida mohalla singe Imam Singh nasu vaccination drive asida mateng pangbiyo amokok ka chatminariba loop singi thomi sing ayamba COVID ki first dose vaccine kap khre wat horiba thomi singi oina makhata na COVID vaccine kap thokna ba hotnari lamdam asida leiriba muslim singna lambi sorok thokpada masjid chatpada amadi masjid ta namaz sonbada face mask na chingba uptuna COVID ki chatna kanglon ningthisana ngakna satna basu SM Jalalna appeal tawki vaccination sigi matawda miyamna makhata na samamnaba nungaitaba jingnaba kaiguma makhalgi adugumba
confusion amata miyam na lagi rano vaccination si yari makai tuna kapo bersitala itu hai balai nas lagi kena bagi amata gaya ba nambini ate tunga miyam do amata pergi nak punga apa pun ji haba tu apel si amako pun sungai pergi constituent organization si mai ke ni okay ni satu nama terbaik nolak ini satu nama tak cuma pun tak malu sebagai mana ICAR Society New Delhi की member के H नबकुमार सिंह ना कुंभी Assembly constituency की मनुंग चन्ना लाइबा लोमी सिंह दा उहई पांबी चारा चलिसिंग अमगा चनीरोम ngasi यंथोक्रे उहई चारा यंथोकपगी थौरम अदु मणिपुर Organic Mission Agency MOMA की project director के देवदत्त शर्मा अमदी horticulture की and soil conservation की staff सिंगी मतेंगा लोइनना पांगथोकपनी उहई चारा यंथोकपगे थौरम अदुगा मरी लेनना के एच नबकुमार सिंह हाई ngasi यंथोकलिबा उहई पांबी चारा सिंह असि महै चानबा होनसे लमदम असिदा हैरा मपुंगफाना थाबा ngamlagadi mapaldagi हैरा पुसिलक्त्रबसु यागनी लौमी सिंहना उ थानिंगबगी अपाम्बा लेरबदी उ चारा पीगनी हाइनो सुके एच नबकुमारना मखाताना फोंदोखी Federation of Government College Teachers Association Fagokta sangsin lakhiba online class boycott tobagi khongjang handokle ngasidagi online class toba hore haina Fagokta gi cherol amana hairi Fagokta gi cherol asina hai online class boycott tobagi khongjang handokhiba adu ngarang online ge kuthang da pangthokhiba Fagokta gi emergency executive committee gi meeting amana lokhiba warepni emergency meeting aduda Fagokta Chief Minister N Biren amadi mahaki Council of Ministers singbu taret suba UGC pay amadi regulations chana hanbagi damak thagat pa phongdokhi hairi COVID-19 laichatagi mapungfana ngakthokpa ngamnaba Bisnupur district ki manung channa leiba Tobul dangasi mass vaccination gi thoram ama Yangoi Ningthau community hall da pangthokre Tobul Gram Panchayat ki mityeng makhada COVID task force Tobul Maira Paibi Anganwadi worker amadi tongan ba club singa khusam naraga pangthokpa ahan batangka ki thoram aduda miyoi chamanga mo vaccine kapki khungang asida COVID-19 mapung fana kangak thokpa ngamnaba leingakna ahenba mityeng changbiu haina Tobul Welfare Association ki secretary ke TH Birana lenga ki pukning chingsilakli asi akhona kapsaliba si pung thogot kiba amasung matungda tabunna asimlaba COVID-19 task force na second week asungba penami si ngakthok nugi damakta mathangi second phase kapopada Manipur government na mateng pangbiu amasung Manipur government bo asungba thobok torom sing asi sinbira pugi damakta tabun COVID-19 task force ki makai degi tabun prajam singi makai degi Manipur Sarkar ki makok thongba honorable Chief Minister bu haina lektana aikoina thagasari Kaksing Assembly Constituency ki MLA M Rameswar Social Activist Dr. Alison Abonmai Amade Chingtam Women Development Association na constituency asida leiriba community home isolation center sing amade yumthom chamangaga yangkhaida sevahi sangathan phase 2 ga mari leinana chana thakna ba potlam sing mateng pangkhre Sevahi sangathan gi phase 2 ga mari leinana COVID-19 laichatna sokhalaba miyamda mateng pangbagi thabak ase chathavani miyamna su lengakna piriba SOP ngakna chatpiduna laichat ase ngakthokminasi haina MLA Rameswarna miyamda appeal tokhi COVID-19 laichat laksin nabagi pandamda lengak na lokhalak liba mass vaccination gi saruk ama oina ngasi district administration Thopal gi mityeng makhada Wangkhem Gram Panchayat ki pradhan Yairipok Singa gi
COVID Task Force amadi Singa Idol Club na Gram Panchayat asige mafam anida COVID vaccine kapthokre. Vaccine kapthokpagi thoram aduda Wangkhem Assembly Constituency gi social worker Kharibam Zivana face masks, hand sanitizer amadi thaknaba ising na chingba potlam kaya volunteer singda mateng pangki. Yairipok Singa Mathak Laikai Lower Primary School amadi Yairipok Singa Makha Laikai Market Setup Pangthokiba vaccination program aduda miyoi chahumga yankhairom COVID-19 gi vaccine kapki hairi. Sahi kuntaret hena voting right fanglaktraba samuro awang laikai da leiba yanglem kolupki imung kunithoida ngarang like-minded group LMZ Manipur na cheng kezi kunmanga yauna chana thaknaba potlam sing tengbang khrei. Tengbang potlam piba aduga mari leidana LMZ Manipur gi Secretary Sorok Haibam Ozit na hai yanglem kolupki imung kunithoi asigi miyoi chamarom asi voting right amadi CMHT card all age pension nafsa gi cheng asina chingba lenga ki khudong chaba kaya chahi kuntaret fangdana laklabani asigumba fibam asi yenglaga tengbang potlam piba gi thaba asi chathabani Manipur gi awaba tarba ko gi mahusagi awaba kudong thibachina awaba nangalaba amasung tola tarba kaya singisida mateng leptana pangpagi chatdar pasaruk amoina masi asi ekoi mafam basida laktuna ko gi lupki haitare LMG gi advisor amasung nupi thomising loinana lam gi kaya dagi lakpiri bami sing punduna mafam basida mateng pangba lakjabani ekoi yum kuni thoida ekoi sing bek amana bekhai amana imung amda ni akoi total bek trama toini asadau alu tilau mask hand sanitizer singbasi mateng pangjaba lakpani COVID-19 laichat laksin bang ngamnaba lengakna thamliva curfew gi chatna kanglon ngaktaba miyoi sing kaksing lamkhai da district police kakching amadi health department ke official singna faraga COVID-19 test tokre Kaksing District ki SP Victoria Yengkhom amadi CMO Kaksing Thaudem Razen gi meeting makhada pangthokhiba test drive aduga mari leinana Kaksing Police ki OC akoi jam Premjit na hai COVID-19 laichat thengna ba hai basi apun bagi thaudangni masda leingak na piri bachatna kanglon sing aikhoi punna ngak minna ba mathautai ngasi chathakhiba test drive aduda miyoi marifutara manga COVID-19 test tawbada miyoi amata positive oikhide haina Premjit na makhataki Kaksing District Police ki Superintendent of Police koi Madam Victoria gi amjing makhada king lamkhai sida koi gi mayam pachat awok si koi gi nakam detail tawraga covid koi gi test tawjabani mayam na maram leitana yamna maru oiba natabada koi gi lambi sorok ta pangchat chatpa sisu tawbiganu afam gudimakta koi gi pachat awok sing kharaga covid test tawbagi thaba asi ram leptana mafam kudingda chathagi gani haina yang ronda Kaksing District Police ma kai dekso Sewa Bharati International na pitharakpa oxygen concentrator amadi health and hygiene kit sing Sewa Bharati Manipur na amuko amasung Yukobit ki lamsing makhada Visnupur district ta hangliba COVID-19 task force sing da khusinaragani haina Yukobit ki publicity secretary TH Gopen na thadorakpa warol amana hairi COVID-19 gi frontline warrior ama oiriba police personnel amadi traffic control police singda ngasi 18 computerized eye testing and eye care center thobal na face masks hand sanitizer eye safeguard goggle amadi chana thakna ba potlam sing mating pangkhrai ngasi tengbang potlam pi khiba mafam sing adudi khagempali kwakaithel traffic point Kaisampa Traffic Point, Assembly Road, City Convention, Uripok, Rims, Crossing Point, Overbridge, Makhong, Khuyathong Traffic Point, Amadi, Ima Kaithel na Chingbani. Awang Kuno Women's Child and Development Society ki President Oibata Natana Legal Aids ki Coordinators to Oiribi Maharabam Anita Devi ngasi dagi Sif Senada yaukre.
Awang Sekmai Kuno Lekai Dagi Maharabam Anita Devina Sif Sena da Yaurakpada Babu Parada Labor State Unit Asigi Party Officer Taramna Okpagi Taram Ama Ngasi Pangtokre Kumza Lising Aniga Kunitoy da Pangtokadoriba State Assembly Mikalda Sif Sena Party gi Mirep Masing Yamna Mai Pakna Basem Sabaloire Assembly Election da Manipur gi Nupi Singi Performance Yamna Nemba Maramna Mikal Asida Nupi Mirep da Hena Kudong Saba Pigani Haina Anita Opge Thoramda Sif Sena Manipur State Unit ki President M. Tombina Fongdoki. Indian Red Cross Society Imphal East District Branch na Sagolmang Community Health Center Kurai Ningthobung Amadi Moirang Kampu Primary Health Center gi makhada leiba asa workers sing da face masks amadi hand sanitizer sing yanthokre Tengbang potlam yanthokpagi tharam adugi saruk ama oina COVID ki chatna kanglon amadi COVID vaccination gi matang da awareness program amasu pangthoki tharam aduda Indian Red Cross Society Imphal East District Branch ki Chairman Narendra Ningomba Treasurer L Kuber Maitei Premjit Nauroibam Amadi Branch Asigi Joint Secretary Tokpam Zinesna Chingbasu Saryaki. Thoram Adudar Indian Red Cross Society Imphal East District Branch ki Maikaidagi COVID ki chatna kanglon ningthizana ngaknaba amadi COVID vaccine mapung fana kapthoknaba miyamda appeal tawki. Ngasi ayuk pung taruka minute kunrom tabada CDO Imphal West ki SIL Sitaljit Singh na luchingba team amana Moirang Khomda achat awok sing check tawbada DIC liquor half bottle chahumga marifutara puramba Bolero registration number MN01AS1597 amadi gari aduda lakpa miyoi ani fare haina police tagi fangba paw amana hairi Farabi miyoi ani adudi Andro Machengpat tagi Hekruzam Alexander Singh Chahi Kunhumdoi Apokpa Ait Salung Singh Amadi Kubong Mayum Premchan Singh Chahi Kunipan Apokpa KH Chandrasyam Singh ni Fagal Labamiyoi ani Amadi U Singh Adu Lamphel Excise Department Sinakre Haidi Paugi Maratna attend the break amso Minasi You are the future. School, a place where your future is carved. Exploring new ideas. Large classroom, big library, even smart classes we have now. Expression in art, educating young minds, even making stronger. This is where you start. Cause it all begins with you. UNACO School, excellence in education. Matung makhata na pau sanduk sari. BJP Manipur Pradesh ki Vice President Hanagi MLA Dr. Usam Devena Wabagai Assembly Constituency ki manung channa laiba Wabagai Kadazit ke YWAC Club ta embroidery machine tara pikre. KYWAC Club na konba khungang asigi fi tuba amadi loan bagi khutsa hairaba miyoi singna masagi senthok lambi hena saukhanaba hotnabada mating pangnaba Manipur lenga ki level department ka tanaraga masin sing asi club asida sinabani haina Usam Devena haiki Tamai BJP Mandal gi General Secretary Apollo T. Panmaina Saramba ADC Circle gi manung dalaiba khul ni panda COVID vaccination gi awareness program pangthoktana khul sing asida laiba miyoi chamanga ga humfutara da PMJAY amadi CMHD gi health card sing khusinakre COVID vaccination gi awareness program adugi saruk ama oina khunja chani amadi khunja chamada mathang sitna PM Kisan Scheme Amadi Nafsagi Ration Card enroll Tawhanki. Loinana Dr. Syama Prasad Mukherjee Laikhidabaga Mari Lainana Pangthokpa Balidan Diwaski Saruk Ama Oina U Thabagi Thoram Amasu Pangthokhi. Thoram Aduga Mari Lainana Apollo T. Panmain Hai Pangthokliba Thoram Singh Asigi Maru Oiba Pandamdi Lairaba Miyamgi Fibam Fagat Hannaba Hotnabani Laingak na Lairaba Miyamgi Damak Paikatliba Scheme Sing Miyamna Mamutana Kangduna Masigi Kudong Chabal Hongnaba Honasi Hainasu Apollo T. Panmaina Makhataki.
District Administration Ziribam Amade CMO Ziribam District ke Mityeng Makhada All Ziribam United Clubs Association Azukana Task Force Singa Kusam Naraga Ziribam ge Hillgard Community Hall Kamaranga Community Hall Amade Sinam Bizoy Community Hall da mass vaccination gi program ama pangthokre ngasi pangthokliba mass vaccination gi program asi Barak Circle gi mafam singda su pangthokani program asida miyam na saruk yaduna COVID-19 laisatagi miyam punna ngakthok minasi haina Azuka gi Vice President M Prem Chandrana Fongdokhi Matam amada moirang thoibina kaboloi thabalak pada nongan khiba mafamni hainariba angang chingsel gi lambida Kaksing High School gi 1984 matric batch na One Mahosab Kamari Ledana Uchara Kaya Thakre 1 month 1 activity haiva pandamda lisang sidna chatharakpa thoram aduda matric vets asige joint secretary and Mohendro Nahai Mahosagi khal kaitharakpana maram oiraga hauzik nong matam chana taraktre amade aying asada aduki matik chauna hongba leire pungnamak sing asi kharadang oiraba sukokna ba haiduna ngasigi thoram asi pangthokpani haina Mohendro na makhataki IZAR South ki Makhada Sasat Laiba Assam Rifles Battalion Kamjong District ka District Administration ka khusam naraga global warming amade climate change tagi ngakthokna ba uchara kaya thakre hairi uchara thabagi thoram aduda manak nakpada laiba khunja singsu saruk yakhi malemgi aying asa chang amada thamba ngamnabagi pandamda pangthokhiba uchara thabagi program aduda u makhal kaya thakhi hairi Malem pumbada thengnariba COVID-19 gi laisat asidagi ngakthoknaba achamba seksin thorang ahum khak ngakna chatpinaba MAMITv gi maikaidagi ningsingjari madudi yumdagi hek chathokpaga face mask upiyu mi amaga gi marakta foot taruki arapa thambiyu mai mit khut sa toina hamdokpiyu amadi COVID vaccine ka payaraba sing sungsoi soidana COVID vaccine kapthoktuna laisat asidagi kannaba miyam punna honaminasi Hauzik Sanabagi Pao Olympic Day Celebration 2021 ge saruk ama oina state ki thakta pangthokpa nupi masa singtagi oiba 1 week fitness challenge of hockey players ki ngasi result lauthokpada Bisnupur Hockey Club ki Kangabam Sarla Devina hanbatare hairi Hokhiba Jun thagi tang kunhumdoi dagi kunmapan fawba Manipur hockey gi mityeng makhada Bisnupur hockey na sinduna state level gi thakta pangthokhiba junior girls under 19 gi fitness challenge ki result ngasi lauthokpada Kangabam Sarla Devi gi maming yawrakhibani fitness challenge aduda punna sanaroi kontrataret saruk yakhi fitness challenge adugi makok mathang tarabasing adudi Bisnupur Hockey Club ki Kangabam Sarla Devi na first Idol Club ki Takhilambam Aying Bichanuna ani suba amade Farm Club ki Khaidem Silaima Chanuna ahum suba takhi hairi UEFA na sinduna Europe ki laibak tarama thoida sathariba Euro 2020 ki quarter final round ge ahum suba match da Denmark na Czech Republic pu maithiba pikre aroiba quarter final match da na England na semi final changkre aduga Ukraine na laheure Baku da ngarang sanakhiba match aduda Denmark na Czech Republic pu goal ani amada maithiba pikhi match hobagi manga suba minute da Denmark ki midfielder Delane na team asigi ahanba goal chanki Denmark ki ani suba goal aduna team asigi striker Dolberg na nimfuni thoi suba minute ta chankiwa goal ni ani suba half ki nimfuma pan suba minute ta Patrick Schick na Czech Republic ki goal ama khakhandokhi Rome da ngasi ayuk sanakhi ba quarter final ki match amadana England na Ukraine bu Yam laksana goal mari sinoda thoikre match adugi mari suba amade yankhai suba minute Captain Hurricane na England gi goal ani chanki England gi atopa goal ani aduna defender Magure amade midfielder Henderson na amamam chanki bani
CONMEBOL na sinduna Brazil da chathariba Copa America 2021 gi ngasi ayuk anganbada sanakiba quarter final match singda Colombia amadi Argentina maipaktuna semi final changkhri. Brasilia da sanakiba quarter final match aduda Colombia na Uruguay bo goal mari ani maithiba pikhri. Match adugi apiba minute marifutara amadi extra time minute manga sanaba loibada Colombia amadi Uruguay goal amata chanaba ngamkhide. Match adugi maraibak lepnaba team animakna penalty marirak kaunabada Colombia na goal mari sankhi aduga Uruguay na goal ani sankhi. Guania da sanakhiba atopa quarter final match amadana Argentina na Ecuador bo goal ahum sinoda thoikre. Midfielder Paul na nimfu suba minute Argentina gi hanba goal chankhi. Striker Martinez na marifu mari suba minute Argentina gi ani suba goal chankhi. Aduga star player Messi na match loibagi ahapa matamda goal amaga sanduna Argentina gi goal ahum suhankhi. Hauzik loisilakpada maru iba pau amuk hana pizari. Mass COVID vaccination program amaga loinana MAMITv gi ahanba mapok kumon thoram hayeng pangthoklagani. Manipuri tourist map ta haibok chingsang yahon na balok khatliba thabak thoram singda ayet apan pibiganu haina MLA Karam Siamna apil torakli. Lomi singda yenthok na ba urea marang kaina lei haina Agriculture Minister Oinam Lukhoi na ngasi phongdokri. Amasung haukiba pung kun marida apunba miyoi lising mariga chahum kun COVID test tawbada chatruka nimfu humdoi positive oire laina asna maram oiraga miyoi nipan laikhidre miyoi chatruka subna anina nava faduna discharge tawkri. Matang asida MAMITv gi Manipuri Prime Time News sandok chaba loisinjare midyang tabiri basingbo amukahana kurumjari.